ꯇꯥꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯀꯣꯟꯁꯥ ꯈꯨꯜꯒꯤ ꯅꯥꯒꯥ ꯇꯔꯨꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯆꯠꯈꯤꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯄꯨꯡ 1:30 ꯈꯔ ꯍꯦꯜꯂꯛꯄꯗ ꯑꯀꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯁꯦꯛꯁꯟ ꯊꯧꯔꯥꯡꯒ ꯂꯣꯏꯅꯅ ꯖꯦꯅꯤꯝꯁꯀꯤ ꯃꯣꯔꯒꯇ ꯄꯨꯔꯛꯈ꯭ꯔꯦ अमदी कामजोंग डिस्ट्रिक्ट की ससात पुलिस स्टेशन की मनुंग चनबा कुलटू विलेज अफबा मखल की खुलाई पाइबसिंग लंदारकपदगी मियोय अनि सिरे युम खरा मई थारमले खुरुमजरी एसटीबी की पाउ मियंग ताबी बख्वाई पुमनमक पुतराम नोक्सरी हौजिक पाउ संदोकना पीजरी चटखिबा मेगी तरा हुमदोइदा लेलोन वाइपई खुलदगी कुकी मिलिटेंट सिंगना फाखिबा कोनसा खुलगी नगा कुनगी मनुंगदा तरामरी थादोरखरबा मतुंगदा मियोय तरुक थीबा खंगदना लाखिबदु ngarang asiba hakchang oina fangbadagi चटखिबा अहिंग नोंगाई मतुंग पुंग 1:30 खर हेलकपदा अकनबा सिक्योरिटी की सेक्शन थौरांग लोइना जेनिम्स की मोर्गदा पुरखरे इमुंग मनुंग की मियोय सिंगसु जेनिम्स की मोर्गदा लेनखी एम्बुलेंस अनीदा असिबा hakchang सिंग अदु निंगथिना सेम सारगा कु तरुकता हापलगा पुरखी असिबा hakchang सिंग अदु जेनिम्स की मोर्गदा थमले अमरोमदा असिबा hakchang अदु पुरकलगनी ताबदगी यामलबा मियामना जेनिम्स की मोर्ग की अकोइबदा मियामना ngaiduna लेनखी मणिपुर पुलिस ना मियाम अदु पामदबा थौदोक थोक्तनबा ngak shenbagi थबक चतखी पुलिस ना ngak शेलगा लेरिंgai मरम चादना मरम सु खंगहनबा लेतना सेंट्रल फोर्सेस की अहेनबा फोर्स लाक्षिलगा मियाम तखाइनबा होनरकपदा लेखिद्रबा सिंगी मफमदा अवाबा फोंदोकपगी खुदोंग चाबा पीदना मफम कयादगी लाकपा मरु ओइना नगा फुरुप अमदी येलहो फुरुप की मिचम मियाम जेनिम्स की मिरेल संगदगी तकथोकनबा होनरकपदगी खोइसाउनरबा मियामना इहौ होरखे मदुदगी स्टेट अमदी सेंट्रल फोर्सेस ना स्मोक अमदी टियर गैस कापलगा मियाम दु तंखाइखी हॉस्पिटल मनुंगदा टियर गैस कापशले हाइना मियामना पेंदबा फोंदोखी मियाम मरक्तगी सिक्योरिटी फोर्स तमना नुन थरकपा याउखी बुंगनबा अदुदा अशोकपनसु याउखी हॉस्पिटल का कापे अमरोमदा थीबा खंगदना लेरखिबा नागा तरुक अदु असिबा hakchang ओइना फंगख्रबा मतुंगदा खोइसाउनरबा सेनापतिता लैबा नाहा सिंगना सेनापतिदा नागा पीपल्स फ्रंट मणिपुर स्टेट यूनिट हेडक्वार्टर ngarang नुमिदांग अकाई अतोय थोखलंबदा नतना मई थारमले हाइरि कामजोंग डिस्ट्रिक्ट की ससात पुलिस स्टेशन की मनुंग चनबा कुलटू विलेज दा अफबा मखल की खुलाई पाइबसिंगना लंदारकपदगी मियोय अनि सिरे युम खरा मई थारमले थौदोक असि ngasi ayu anganba pung 3:30 खर हेलकपदा थोखिबनी खुलाई पाइबा सखंगदबा सिंग अदुना कुलटू विलेज की युम सिंग सु मई थारमले हाइरि लेखिद्रबा मियोय सिंग अदुदी चर्च की हेड डेकोंट एल्डर लेटमिलुम हाउकिप अमदी कुलटू यूथ क्लब की प्रेसिडेंट लुनमिन थांग हाउकिप कवि थौदोक अदुदा कुलटू विलेज की खुंजा सिंग साफगदबा मफम सिंगदा लांजिनरखरे हाइरि लमदम असिदा मतौ करमना तंगदु लैताना लैहनबा यागदगी हाइबगी मतंगदा मणिपुर की तोंगा तोंगानबा लैकाय होमफुतरादगी लाकपा मैरा पाइबी लुचिंगबी सिंगना हियांगथांग इरैमा इको पार्कदा मिफम पांगथोखरे मिफम अदुदा मणिपुर की पीस एंड इंटीग्रिटी कायहंदना थमनबगी धमक लमदम असिगी मिपुम खुदिंगमकना अमत्त ओइना लेंगाक पाइरिबा लीडर अमदी एमएलए सिंगदा प्रेशर पीबा मथौताई लुप हाइबा लैते लमदम असिगी ममा खुदिंगमकना अमत्त ओइना होरदुना सरकारदा वाहंग हंगनबा सेम साबगी वाफम सिंह खनखी हौजिक पाग मेथना ब्रेक अमा लौजरी Football fans, get ready. The FIFA World Cup 2026 kicks off on 11 June 2026 and ISTV is bringing the action to your screen. Subscribe to Unite Sports 1SD, Unite Sports 2SD, Unite Sports 1HD, Unite Sports 2HD. Don't miss a single match, goal or unforgettable moment. Contact your local cable operator today. ISTV, your home for FIFA World Cup 2026.
Aihak Jenny Kurai Megi Tarik Kunshadagina Zungi Tarik Kunipan Paubada BLO Yumthong Kudingi Lakani Makoina Piramba enumeration form mention biraga BLO da sinabiyu enumeration form submit the widrabadi voter list ning yarok lo akupa marol gidama BLO da hangbiyu natraga 1950 da call tawbiyu I am in RU Honglagli punsigi lambi sida araiba chaba yaba makai sasinari adone hidak langthak kayama sadaba yarakte sasil singduna adomgi liver da kayam sokhali khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule. Slopeland College, Manipur. Admissions open for session 2026-27. Join our Bachelor of Education program or Diploma in Elementary Education. Limited seats, enroll now. Your future starts here. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudak ta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Nongsu nungsa tabak jilakpa amadi miro leizadabana imungi pot leiba thokpa farak tabaki awaba koknaba leizare miyamgi damakta potlam khuding fanglaba app Yumthong Mart delivery service su pizari download now Break matung da mayam butaram noksari makhataba pau pizari Manipur miyam na matam sang na changba yadan leramba ibudau thangjing singda leriba ibudau gi khubam asi lakadoriba mathangi chairau bada khubam asida soidana Manipur gi miyam na changduna thogal toba yanaba thorang tauri haina morang AC gi MLA thongam santina NPP moirang block na senduna moirang frame lekai da leiba block asigi office ta NPP da changlakpa moirang AC gi tongan ba mafam dagi imung cha maga kuntra gi voter sing okpagi thoramda haikre MLA Thongam Santina Makata na haikibada Moirang Kendrada Mahang Heg Mihut Oirakpadagi Paikalagliba Chakwat Thorangi Oiba Thabak Thoram Singh Asi Kendra Asigi Miyamgi Mategnani Thogliba Chahi Ahum Helaklaba Irang Asina Maram Oiraga Manipur Miyam na Ira Thawni Toba Fangdana Leirakliba Ifurub Inat Asigi Senglaba Ibudok Thangjing Singhi Khubamda Ira Thawni Toba Fangdana Leirakliba Asi Mathang Chahi ki Charau Bada Manipur Miyam da Punna Thogal Toba Yanaba Honari Thorang asi Manipur gi Chief Minister Y Khem Chanda kan na haizabadagi Chief Minister na thajaba pirakpani Makata na mahapule palitina support tawbirabadi mahak na miyam gi damak tawba ngamdaba karisu leiroi haiki CRP gi Korba battalion ari live se segi sam battalion sam campaign khradi thangjing sing sida thammakana damna thuba matabda aigoi thangjing sing sida aigoi अखोई सोरी तौबा याब खरा कईबो खरा तौदनब होटनारादी हाबगी थाजबदो अई मियाम थमजरी Thorom aduda NPP Moirang Block ki President PH Mega Political Affair Committee ki Chairperson S Kumar NPP Bisnupur District Women Wing ki President M Mohini Working President PH Begapati NPP Moirang Block Youth Wings ki President CH Robin Phubala Gram Panchayat ki Chairperson N Ranjit Ngangkhalawai Gram Panchayat ki Chairperson M Broze na chingbasu sarugyaki Thorom aduda MLA na Chief Minister All S Pension Scheme gi Kartsu Yentoki Kakching District ki Tezpur Laikai dagi Chinga Kham Malengan ba chahi yangkhai mathoi apokpa Chinga Kham Parijat Mihat ka mari lenena Kakching Police na fagat khiba Salam Oken Maichai amasung Kangabam Amujau sahi kuntra bu court puthorak pada mihat pathadok pa yaroi maralai bu seng fagatuna logi oiba chapsa bacharak piyu khaina laikhidraba malimgan bagi imung manung amadi JAC ki maikai dagi court thomjilakre Chatliba chahi asigi March tara humdoi gi numidang pung taruk makhai rom tarak pada Kakching Police Station gi manung chana laiba Kairak Muslim makha laikai dagi Tezpur taba Kenel Lambida masama ki Creta car manung da kaptuna Chinga Kham Malengamba chahi yangkhai mathoi apokpa Chinga Kham Parijat pu mafam adumakta da hana khamduna leiraba car amada mioi amana double barrel nomaina kaptuna halamkibani
Thaudok aduga mari lena Kakching Police na laukhatpa case amagi matung ina laikhidraba malim nganbagi laikai amatada leminaba Tares suba IRB gi personal oiduna Kakching District Police ta attest tawduna commando oina serauda posting laiba Salam Oken Maitai chahi 38 apokpa Salam Thabal Maitai chahi asigi March 15 da fagatkhibani Khongjang adugi matangda JAC gi convener Ratan Kumar Maitaina malimngan bahat pa numita miyam gi lanthum amadi punsinga kadaba police personnel ama malimngan bahat pa numita Oken lip lauduna lay haiba police ki wafam yaningde faaduna layraba makhoi ani na phongdorakpada mihat adu makhoi ahumna chathakibani haina phongdoklaga hauzik fawba police na watleba mioi ama adu faadaduna laybagi maram karigino haiki Numituma lip lowi haiba yaroi projai puchi nga kadam mahang na misam mamagi puchi hatuoga ngasi bauda police department na khoi ahum lakpane haibase phari bisingi statement su khangle ama phadu su leri marum karigino malenga amregi phari ba khulai se karam khulai no maram sabda phajana haibi oba yamna conspiracy killing am oigene na khali maram di magna oken haiba gi nupi siga bahaki loina bi siga haiba malenga su mari lele na legidraba mi maga sigraba mi ma wafang na yaro haibugum public ki sympathy phangno miyam da mabu kankhadabagi mana hajin basi yaroeba Haukiba Englising aniga shubna ani Japan amadi Korea na yumbu oiduna pangthokiba FIFA World Cup ki matungdagi ahanbo oina malemgi laibak ahum USA Mexico amadi Canada na yumbu oiduna hana team kontrani thoina sarug yarambadagi chahi asidagi team nifunipa na sarug yaduna ngasi nongyai matung pung 12 makhai tabada mioi lising marifutara humdoi ki capacity oiba Mexico gi Mexico City Stadium da opening match oina yumbu Mexico amadi South Africa ga lamba tawnaragani Chahi sigi World Cup ta sarugyariba team nifunipan gi sanaroi lising magachani nifunipana sarugyaduna match chamaga shupna marigi sanagadaba mafam USA da stadium taramathoi Mexico da ahum amadi Canada da ani puna stadium taratarukta sanagani ngasi opening match oina sanagadoriba FIFA ranking taramanga oiriba yumbu Mexico gi coach oina leibak asigi Javier Aguirre Onendana FIFA ranking homfuma thoi oiba South Africa coach na Bulgaria gi masagi chahi homfutara mari suraba Hugo Henry Bruce ni malem gi miyam na FIFA World Cup yengna ba mafam kayadagi big screen sem sanakre Loshilak padamar bapamuk kahana pizari Konsa khulgi naga taruki asi bahakchang sakhiba ahing noyai matung pung ama makai khar helakpada akan bas security ki section thawang kalina Jenims ki mokta purakhe amadi Kamjong district ki Chachat police station ki manung chanba Kulju village ta aphaba makhal gi khulai paiba singna landarak padagi mioi ani sire lung kharam mai tharable Hauzik fawbagi oina ISTV na pizdaba manbibam tangna solution zare ningtabiba khwai pumna mapwa mukha hana khadusari